Manipur dagi to khaina ba demand tawriba kuki MLA taragi mathakta Manipur Legislative Assembly gi Rule 300 ki makhada Speaker na action laukhatna ba veteran politician Okram Joina Cherol bisinduna complain tawkhre. Suspension of operations suda leiriba kukilal hoba singna micham miyam da on sinduna nongmai kapagi ayaba laingak na pibra haina mayapay bisingna wahang tawrakli. Amasung May 6 dagi hauna thokliba kangluk ki irang na maram oiraga laingaki employee kaya mathau tawkre tongan ba department kaya mahausagom thabak tawba ngamdre.